Institution Innovation Information in Governance haiba thimda numit humni sathagadaba mari suba India Land and Development Conference ILDC 2020 Indian International Center New Delhi da ngasi hogdokre. Thang Kendra ki manung chanba karang bamo laikai lamlai chingda laibi ningthauzam angangcha devi gi hauzik nariba laina asi fatriba fawba layeng naba achangba senfam khudingmak hingminasi aikhoi group na puthok lagani haina angangcha gi yumda hingminasi aikhoi group na yengsinba lakpada group asigi president chu oiriba amadi naharol thaudangi editor khoirom loya lakpana phongdokre. Nomgi oiba free health camp ama humanity service oina laiba hingminasi aikhoina Health Department CMO Bisnupur amadi Karang Island Development Organization Kidoga kusam naraga Thang Kendra gi manung chana laiba Karang gi ibudhau khuman pokpa community hall da ngarang pangthokre. Matam kya gi mamangdagi awana taraba laitalairaba imung singda mateng pangduna miyam gi yaifanaba tawduna laklaba amadi awonba Manipur ama oinenaba honajariba Bisnupur district ki manungda laiba Common Service Center Digital Service tawriba singna punsinduna semba Go Green Manipur gi Thomi singna Thang Kendra gi manung chana laiba Karang Bhamo laikai lambi chingdagi ningthauzam angangsa debi chahi kuntragumdoi mapuroiba en yaimagi imungda ngarang chana thangnaba potlam sing amadi sel gi mateng pangkhre. Wahidadi Sanaroi Singna Laibaki Mingset Pura Nungsi Haraga BJP Lengakna Sanaroi Singi budget ti matikchana hapide Senfam matikchana hapidabasi Laibak Thibni Haina Nambol Assembly Constituency ki MLA and Lokena Laima Pokpam Khunfam Apunba Sanaroi Luf Lashana Sinduna Laima Pokpam Lasal Grounda Pangthokpa Kunmarirak Suba Led and Sandesor Memorial 7-man A-side set level football tournament 2020 Hogokpagi Thoramda Athoiba Mitunglen gi oiba warolda Fongdokre. Ziribam district asigi Singdong laikai gi hojik semjin sajinbagi thabak sathariba mafam sing ngarang Manipur Food Industry Corporation Limited Government of Manipur gi Vice President K Sarat Kumar Singh na chatuna yengsinbaga loinana khunja singi sijin nananaba sound system mic amasu khusinakre.